gi wari masagi maming aisu ningolni. Anganba ayuk ayingba nungsit ki sahunga hakthengnaja imungi thabak ingkhang chena loisinjai adubu matamse hekta khangaude pung yenglubada a hekta yowduna leirami. Mangolda phamliba mapuriba Manichandra gi manakta sangsilaga phami bina na manakta phamlabagi maram khangi Manichandrasu. Kamain tausi haibano dokhanasibu makoida hangaga leigadoribara hangdana adum leirasira. Manichandradu nangna phani khanbado adum tawro hairamlaga changkhre. Bina nga hak wakhal chamamnei haida hairabasu asum haina daita pumbai thakta hangalambase makoigi machatni. Matomta sonjai bina Manichandra private school gi oja oijai haibatani imungi awat apa men bakonade. Bina so adu mangai ngai hakta patha aduna laithokte pisa aduna imungi awara pa macha ani gi laik laisu tambagi cross masina loire haiba leite. Lakadoriba paisaga chatkadoriba paisaga bina wakhal phumbang nei. Sahi amagi manungda amungtang lakpa ningol chakauba nungsi khraba numit na naksalakpasida humang kangi bina ahing tumdana pisalon sa tawduna mapuroibagi mateng pangnabo honajai. Matamgi chanabigi thilna piri lairaba kanagi mabungokpa mama mapa oibasingda akanba chaitheng ahenba tanabagi achauba wathok lanthokdana wari oinari phajakhraba mabungokpagi nungsikhraba marisu chatnabina tapna lapthok halakpagum uhalli khunaisigi mirolsingna. Tanjasta phone ama lai bina tawramba thabokto thadоклага phone paikhatli. Manichandra gi mache ahal santi oirami hairei aigidi dakhnaido loina leiningba ama hekta layo inaw anigidi moyi apamba hangbiu moidi nahanina tasengna bina thauna phana khumbangam jade adubu yathangdudi tabada swai lauri bina. Manichandra school dagi halaklaga imungda prapap changki sofada makhong tingthokduna phammi makhut ani duna lonsinduna koki chaingak oi mamit na hangba miyengda thamladuna. Bina pisa kondagi kumtharaga changlei yaraklabra kamain tawre pakhatna hangi Manichandra onsinduna yareda ahenba pisa khara hakad yadeda ahenba pisa khara hak pakada boiningi achauba kumhaini ekhoigidi panba phau palakte chinna thokna hainarabani ekhoi miyam pullaga adubu yaraktre se phangakliba kharasina kari no yanaba silo hairamlaga table da thami Manichandra mathanta sonjai chakobuloiraga angang angi phithibagi maruki mapangi amadi mayam amasu wali kamain tawba khangde tawrise ai mathayamna saiko ngang duna karomda changkhre. Chakauba numini ayuk ngana hogatuna bina chena honajai thabak kuding nangnanaba ningol singsu laknaba hore majegi athangdumadi ngakpa ngamkhidre bina mana karamba dakhinadi leire mana angamba dakhinadi leire pungningdadi masu nungaijade maning thungaroidra khanjai machal mache singi chaba thakpa loiraduna mangolda mabungna machal mache singi leijaba ngamjaba khudol kachaduna yaiphamugol nija hongnaba khudol singdo bina na Manichandrada phajaba sengada haptuna puthokjare punamak harauna longna khrabasu machan atombi isandi maithok maka langkhidre. Sonthangna na sonki ima do lejaram labadi machagi apamba khangbiramgadabani sibu aina kamaina leminariba maumayamdagi mamangda dakhinani haidana karamna puthoktoino bina mamita iraseli piji na lona taithokjai kana udringi tapna khonjel simadi thokramale aisu ningolni lamdamsigi nakhoigi pungningi apamba khuding uba ngamba chatkre hankhre ngamnamak apen pendagi wakat thongat piramlaga tahallaroi khankraba he pirang nang ikhusina taithokjarage ta khidringi malengi lemaida ta khrabadi ningol ebigi pirangna mutkhraga ni yumphamse maramdi aisu ningolni sagayamagi punam khurumjari.